ngasi phongkiba tuan manipuri si phongsingdigi maruoibi I pausing miyamna thamjagi ahanbada sanalaiba pauksi digi lapasaraga Durand Cup Defense Minister Rajnath Lanmigi makok ngasi Imphalda thunglaragani Asia ki khwaidagi liraba football tournament oiriba Durand Cup ki samga kunthraga mathi suba tangkak ngarang West Bengal da hawdokhibaga loinana hayang Manipur da sanagadaba ahanba match hawdoknabgidamag Union Defense Minister Rajnath amasung Chief of the Army Staff Generals Manoj Pandey hayang Imphal thunglaragani tournament asigidama Khumalampaki Men Stadium da semba saba thabak thoram punama loisinkhre loinana hayang pangthokadoriba opening ceremony asigidama full rehearsal ngasi numidang wairamdagi hauraga numidang athengba phawbu sataki tournament asigi yenglaga hayang Manipur lenga ki loisang amadi mahai loisang punamak half holiday lakthokre amaromda hayang gi opening match oina Neroka amadi traugi match asi yengnabagi ticket ngarangdagi yonba loikhibana miyoi kayamarum ticket phanghowdaba yawnare Chief Minister gi ngarangi khongsat aduda Youth Affairs and Sports Minister Govidas Konthaujam Indian Army gi Major Generals Nabin Sajdeva State Lenga ki Principal Secretary Youth Affairs and Sports SS Sabra Secretary Namoizam Kedabrata amasum Director T Kulen Maitaina singba makok thongbo official kya sargyaki ning singba yabad Asia gi oina khwaidagi leader football tournament oiriba Durand Cup asi sei gi oina West Bengal Assam amasum Manipur na yumbu oiribani loinana tournament asigi Group C gi match tara Kumalampak Men Stadium na sanagadoribani tournament asida mamangi champion FC Goa amadi Mohammedan Sporting yauna Laibas gi maming lairaba football club kunna sarugyari cup asida sarugyari ba atopa team sing aduri Indian Super League tagi taramathoi services ki team mari Neroka FC Trau FC Sukadeva FC Delhi amasum Rajasthan United FC ni Kumalampak Men Stadium na sanagadori ba opening match asigi ticket yonbagi thabak thas ki taraga hundoi dagi stadium asigi gate 1 amari 2 da sathaduna lakhrabani tournament asigi atai group ki match sing Guwahati gi Indira Gandhi Athletics Stadiums amasung Kolkata gi Bharati Kerangan amasung Bebekanda Yuva Bharati Keranganan sanagadori Manipur sanagadori ba group C asida Manipur gi North Eastern Reorganizing Cultural Association Football Club Neroka FC amasung Didim Road Athletics Unions Trau FC Army Red FT Sanayan FC amasung Hyderabad FC hairibasing asini match asigidamak mi yamna laknagadaba maramna traffic ki ASP na order thoktuna mi yamna sanagadaba lambi singsu mangjongnana ngasi lauthokre hairena su pausna phongdorakli makasa tharakpoina topa pawmuna media trial gi saitheng accused amagi sahi Nouriba machasing school phawba kaba ngamduna leire moirang them nganbarel Mayai Kaba drug fab saba made atai crime kya da CNA haina maral siraduna police na natraga na miyamna pharga media da ulakpana maramoiraga makoi gi imungi sahi Nouriba angang singbu masung mamana bana tathi tawina tawbirakpa oja singna thoi biraktaba kayana maramoiraga wakal da sauna saitheng pirakpadagi miraktin badi lairadana school phawba kaw haiba yadabagi phibam mayonare Thangai seng namakidi miwe mabu case amaga mari lainana police na phara sumie du mara laina tragana laiti haiba police na lepyadi media na makoibu mara laibadona uthokpasiyadi maramaduna matam supada accuse haiba waisi sijinari bani accuse amabu mara laire haibadudi oil sang khaktana lepkadabani handakte ikuidan Imphal police station na konba mafam amada thokiba lanthum laukhraga singlaktabagi wahawda miwe ma Sikibaga mari lainana accuse oiriba mioi adugi sapsaba oil sathaba loidringaida mara leiba amadona wanki accuse oikiba mioi adugi imung manungi mioi sing amasum maki masa masu sing phawba khunai sina inthok pibegi phibam da leki angang oiriba maki masa sing adu school kaw yakide amasum lairik tamo haibe yakide matam supda imung dagi mapan thoktana leki angang ama oibegi sen chongba mama mapa oibasingda nakthi sana kezabegi mahuta Ikai Pirup Kumduna Labidigi Walker Lane Awaki, Asigoma Taudo Watok Sing a sit no Makang than a Manipura Tokli, although Angang Singi, Rakit Amak Tabaktori Bising, Langaki Makada, Angang Sing Ye Patorang, Pekaliba, official Sing the Phaoba, Hiramasigi Matanga, Toina Miyeng Sanglak Lakide.
imung amagi miyoy amana phattaba thaba ama tawrubagi imung khupna laikai tanthokpa inthokpibana singba thawdok sing asi lona yade amadi yamna maram sadaba amani haiba khangnarabasu lamdam asidari satnabi amagum adumak sathaba thengnari thokliba nungaitaba sing asigi matangda pikliba angang sing asigi apopina phongdorakhibadi maki mapuroiba mi sibagi case amaga mari lainana kona trial sathabagi kaisum sangda laikhibadagi makogi imung manungda khunai sina tathi tawena tawriba amadi inthokpibagi phibam amada laidi makoibu nungsina loina biba amadi mateng pangbiba miyoi kharadi adumak laitaba nate adubu thawdo adugi asum aral khangdngai matamasida satakhiba media trial sing aduna maramoiduna leibak miyamna maki mapuroiba khaktana tana imung manung yauna tathi khibagi mawong amada thengnari masida wakhal taraba imungi miyoi singdadi pukning phathasaba ngamnaba honaribani adubo pikliba mai tamjariba angang singdadi pukning wakhalda asoba saitheng ama pire masa sing asina tamliba school singda masung mamanaba singna makoibo laknabiba amani karemnabibina singba thawdok sing tholakpadagi school kaw haiba yadre masigi sumatakta social media miyamna wafam kayamarum pongdoknarakpa thengnarakpadagi yumdagi mapan thu haiba yasilaktre makhoi makhoi ka manungda tuphak tuphai chanduna yengbada yamna nuaitaba phibam amada leidi asiguma phibam asida imung manungi maikaidigi school authority da complaint tawkiba phaw yaurabani thawdo ama hek thokpuga miyo amabu moral lei natragana leiti haiba tasengna khangdringai mawoinana moral sapsana leiraba magum tathi tawoina tawbiba amadi imung manungi pikliba angang singda phawba asiguma saitheng pibiba si yamna lebak thibani masida mari lainaba singna miyeng sanghaning haiki nakalamoromda siguma lamda masidadi satnabi ama oina sathraglaba thawdok sing asigi matangda wa ngangladuna rims ki department of secretaries ki head Dr. Lenin hai thawdo amada miyo amabu accus oina phaba punba matamda khunaidagi inthokpiba haibisi lamda masi khaktana tana atopa mafam singsu yamna toina thokpa thawdo amane masida accus oiriba miyo sing adu khaktana tana imung manungge miyo singbusu miyamna tathi tawina tawiba inthokpiba adumak thengnari asiguma thawong asi yamna lebak thibani loinana miyeng sana uba ngamdaba khunai amagi thawsilni haina lawi miyo eduna phanayamna aranba thab ama satharama leirabasu imung manungda hairamba hauramba natrabasu imung adubu laikai tanthokpiba yumai thadokpibina singbasi itattatana thokli asimak yauna tamthina inthokpiba natrabasu imung adugi miyoi sing maru oina angang singda tathi tawoina ngangna biba school college amasum thabak mafam singda karem kathaina ba madi hainadabigi thawong utpana singbusing asisu adumak thengnariba mani miyoi amada asumna loina biba sida masadu moralaiba amagum hawanduna tungda hena pamdaba thawdok sing tholak hanabagi masa oheli loinana pikliba angang singdadi makoi gi career sauna akaiba piduna wakhalgi trauma lakhanabagi asobu maramori asiguma thawdok sing asi miyamna natragana mari leinaba NGO amadi CSO singna thoina usiludrabasu yamna toina thokpa thawdok oirabani maramsina miyam puna wakhal taminaba matam yoeba awareness na singba pibigi tangai phadaba lei amaromda khunai saitheng mayuk naribi imung manungi miyoi singnasu makhoi gi imungi angang singadu pongning wakhal gi anabasing lakhandanaba akhang hai sing tanaraga matam gi oeba counseling sing pibi tangai phade hainasu Dr. Lenina makhata khiensu paus na phongdorakli atopa paw amandana manipur gi miyoi ma Nagaland miyoi kabadra ka kona na fare manipur gi Thobal district ki Lilong police station na Lilong gi miyoi ma Nagaland police ki narcotic cell gi timna may kabadrak heroin powder gram samri ga yankhai ga kona na Imphal Dimapur lambi gi beswe ma amadi khuzuma ga lona pa mafam dagi ngarang nungthil phare Nagaland police ki pawnai pharab mi ki maming Sabir Khan se kunga matu apokpa Masjid Tula Kawi Lilong dagi ni Nagaland police ki narcotic cell gi timadura ngarangi pungpham madura Imphal Dimapur lambi gi beswe ma amadi khuzuma ga lona pa mafam amada mausagum arakpa gari sing freaking seking tawbagi thabak satakhi tanja aduna Manipur romdagi Guwahati senba passenger puba tata winger ama lakpada khamraga sek tawra passenger oina yarakpa Sabir Khan hariba mi sigi angangba masugi trolley bag ama hangdoktuna yengbara sapon cap kunthraga mangada hapa heroin powder gram samriga yankai yaramba thengnabadagi maku phabani pharaba mi dugi matakta Nagaland police ka narcotic cell police station case malakhale amaramda Technopole district police commando
amadi kun suba Assam Rifles ki apun batim na operation sa thabada Imphal More lambi ki Tengnopal DFO office ki gate manakta bolero ama kham laga sek tawada lupa crore 5.25 rongi oigeda ba mayai Kaba drug brown sugar kilogram 2.625 kona na miwe mga sifare police ki paunai par ba miwe du ki maming lenmin pa wifi sai kuntra mga apok pa thangnai na wifi kawi Suzampur district ki sangai kot monaki Z common norm village tagini magna thorak pa bolero gari ama siek tawada sapon cap yang khai ke taruk ta half brown sugar kilogram 2.625 adu yorama thengna badagi phabani pharaba mi edu mangondagi phanglaba drug aduga konana Tengnopal police station sinakre hari makasa tarak poina to pa pawman Chief Minister gi wafam singmi singbu lan uhana bo hona bani achum Hill Areas Committee na pukhalaki ba ADC Bill 2021 si Manipur gi apun dugi saktam thugai na bo hona bani haina Chief Minister na phongdok ki bo wafam du state sigi singmi singi ihaubu lan uhana na ba politicalize tauna ba amadi singmi singi constitutional right phangandana bo hona bani all tribals students unions Manipur asum na maral sirakli asum gi Department of Information and Publicity na thadorak pa sirol aman hai state sigi Chief Minister masamakna legislative procedure amabu masaigoib mawong no wan tok pina bo hona ba si lebak thibani Hill Areas Committee na pukhat khiba ADC Bill 2021 adu state sigi ADC sing asibu hen mapangal kangat hanabani masi Indian Constitution ki Article 371 C ki makhada Manipur Legislative Assembly Hill Areas Committee Order 1972 na ayaba piduna lairibani order sigi paragraph 4 clause 3 amasung paragraph 7 gi matungina Hill Areas Committee na makoigi constitutional duty edu thabakta onthok sabani maramasna singmi singna taliba constitutional oiba dimana si lenga sina thabakta onthok pi phamthui masigi sumatak Chief Minister na thamki wapa masina miyamu lana lamjingduna singamari tamgi marakta hena wakhal tana handaba thokna bigi masa oirakani Hill Areas Committee na pukhat khiba bill adu lebak thugai bigi wapam amata yaudi singamari tam thong manana sakhonabe Indian Constitution ki Article 371 sina pidi besing adu thabak ton thokna ba pukhatpani ADC Bill 2021 adu da singyoeba secretariat ama hangbiduna Chief Secretary digi tada bu officer amana thau puhanduna singtam sa manana sakhot hanana ba pukhatpani masida state sigi secretariat ani laigani habigi wapam nati Chief Secretary ani thamduna state ani thokna thugaina bu khona re haina Chief Minister na phongdok liba dudi masagi wakhal na sakasabani hadi Sirollasina makata na hai handak assembly da nauna pukhalaki ba Manipur Hill Areas District Council 6 MMN Bill 2022 amadi Manipur Hill Areas District Council 7 MMN Bill 2022 asidi ADC Bill 2021 gi demand asibu namthana ba pukhalakwa bill ni haina lawi maramasina bill anima asumna yaba ngamloi hairiba bill singa sina ADC mapangal kankat hanbigi mohta sonta hanaba masa oigani hairiba bill singa sida housing lairiba autonomous district council sing Ashibu Apikpa Town District Corporation gi thakta tu thana bo hona bigi mamitai masida sunatana 7 MMN Bill asigi section 29 clause 27 da singmi singi lam sejuna bigi hak asibu mot na bigi wafam phawba lekhi singi lam sing asida schedule tribe khaktama khunda bigi ayaba leramba do bill asigi matung inadi domiciliary haiba akhanaba criteria ma hapsinduna topa Miyoi singnasu lam laibi yahanabigi kudong saba mapiri masina kanaguma tribal nataba miyoi singda singi lam laibi oithokpa lehale masina lengak nasu singi mafam singda lauksiningba lam lauksinbigi matik mangam hena piri 6 MMN aduna district council singda elected member ahumdagi kungamari phawba laigadabani haiba wafam thamlakliba sina ADC singasibu phagi tahanba oina thoklai hairiba bill singasina ADC hena mapangal kankat hanbigi mota sonthana bigi asobu maram singori maram isna lamdam sigi singmi singda nampuda ken khanganduna madi namhaduna thambibigi mota singmi singasigi apamba masakhangna lenga na thabak paikhat biduna lamdam sida singtam hena nungsi sanana leibada sauna mating pangani hena su siorlasna mahataki atopa pawmadana nupi masa amada makut sanglubu nupani kaisum sangna thajinkhre Imphal gi mafam amadagi sai Nouriba nupi masa amada makut sanglui haibagi maral nupa mathasi kuntra phawa jail special judge Prokso Imphal West na hajinkre paus nai thaudo odur scenery accused aduki maming Laisram Rabi Elias nanau sai nifugani thoi Naurem tong Laisram laikai amadi Asem dinamani sai nifuga manga lampel gaipel laikai digini
Thaudo asiga mari lainana tha asigi taraga nithude victim gi mungi maikedi complain ama lampel police ki women police ta thangalakpadigi thejin humjin ba horakibani police nami NAS bu phagalaba matung Imphal West ki Deputy Magistrate puthoktu na ngasi pau police remand laukthaduna lakibani victim amadi accused ki medical examination pangdokre adu hauju phawi oina di result lakpanai thri loinana accused na sunupi masa sigi phinungi haksang dana tab thabaksing pangthoki haina police ki report ta palli haina su pau na phongdorakli atoba pau manamu mama na hu ha pasa pithakpada angang ahum sikre police Uttar Pradesh ki Gazipur nupi amana magi mapuroi baduga marai ama yenarakpadagi mahana hu senba pod khara hapsinba sama masasinda pithakibagi matung anga ahum sikre haina police na ngasi phongdokre FIR dugi matung ina sayol amagi mamangda Sunita Yadav namagi matai eduga khanakhiba amagi matungda damadani khunda leiba ma ki mama mapa gi yumda lakhi numinini gi mamangna magna ma ki mapuroi baduga phone marai ama yenakhi magna magi masasing aduda ningthokaba numita hu senba masa khara sada yansilaga piki madugi matung Himanshu Yadav sahi tara Piyush Yadav sahi nipan amasum Suprema mangasiki haina Superintendent of Police Rohan Pramon hairi mapana sanaduna laikiba ma ki mari suba masa adudi laibak thiba thaudo adudagi nanthokore FIR adu nupi adugi mathakta magi matai aduna thangalakibani amasu mak phare haina SP aduna sohaki makasa thara koina hoyelan pawrigi atopa paw khara accident ahum sire ngasinungthil pung amarom tarakpada Kamjong district ki Sajat PS tagi kilometer kullom lapna leiba nambi sagi mafam amada Shaktiman truck MN 013862 black fail oiduna accident thokpada truck asida tonglakhiba mi ahum laikidre truck asi nambi sada leiba nifugani thoi suba Assam rifle scam tana nungsinglakibani adubu thaudo thokibasingi mafam adu yorakpada truck asigi black fail oibadagi khudong thiba thaudo adu thokibaga loinana miyoi ahum laikidabani laikidraba singdi Nambasidagi Tadobrang Zazogi Masanupa Mayarangam Zazo say contragani toy Sakri Kulendagi Dami Pungyo say contragamanga apopalekidraba Sairei Pungyo Amasum Bungba Kunaudigi Ye Yarangam say contragom the apopalekidraba Pauni Kashing Hadi Taudo Shida Sola driver Adu Kamjong District Hospital like Naki Hanspali Atopa Paumana Elopeti Mayukta Warol kya phongdok tuna miyambu lana thaja haloidabani Delhi High Court Baba Ramdev ki Patanjali Koronin Gamari lainaba sut ama dil tawraduna yumsakasi numita Delhi High Court na miyambu elopati ki mayokta warol kya phongdok tuna lana thaja haloidabani haiba observation pikre Justice Anup Zembani na maki oral observation haiki madudi nahakna nahaki oiba khongloi sing Thamjaba yai nakna hairibagum thajagadaba khongjang loising thambada aikhoina nako athingba piba tawroi taigum sung miyambulana thajahangadaba warol sing pibadi tawroidabani Patanjali gi korolnina COVID-19 phanma ngamdabana maram dev na miyambulana thajahangadaba wafam kya phongdokli haina moral siroduna doctor sing association kyana file toki bisut ama dil tawroduna court asina observation speakibani doctor sing association sing adubu represent Nouriba senior advocate Akhil Civil na mahaki argument haidi Maduri Patanjali gi coronel asibu license amat yaudana COVID phana na hidak amani haina claim tawri matter sigi makhata bi hearing August kun gomdoira pangtholagani mamangi hearing desu colonel nasi COVID-19 gi treatment amani hairaduna Patanjali gi website na claim tawri habisi civil na court thamkrabani IMA na Mamang na hokipa complain amagi matungina medical fraternity Indian government amasum ICMR na COVID ki patient sing layang bada seasonary bihidak langtak singi mayokta Ramdev na social media platforms sing aranma paus handok le hai kibinenisu paus na phongdorakli Makasa tarakoina na harol gi thaudang pauksi dige to pau prana MIT gi employee sing promotion pibidana namsinduna thambire Manipur University ki makhar University Gland Commission gi sentang makhar lariba Manipur Institute of Technology MIT da sei kya thabak toraklaba teaching amasun non teaching gi employees Manipur University gi mari lena ba authority na matam sana promotion pibidana namsinduna thambadagi employees na penadre sei kunga mangarom hena MIT da thabak toraklaba employee kaya promotion suka ka dana thabak tagi retire tawkhiba yawre
Manipur University gi campus manung da lairiba MIT gi teaching amasum non teaching employees gi promotion gi matangda Manipur University gi mari lenaba authority na tongan ba hanthaba mi yeng da ngasi phawba namsinduna thambiri haibagi penadabagi wapum tholakli MIT gi teaching amasum non teaching staff gi promotion gi matangda MU authority na matam thinta hanaba amasum tongan maram kya pisinduna promotion ka nabagi process ama phawba tawbidre sei kun hen non teaching staff oina leraklaba kaya promotion ka ba yaraba sungasi phawba promotion ka handana namsinduna thambiri hairi Manipur University gi employee kaya gi di matam gi matungna adumak promotion ka handuna lakli handakti ikui kuidringai da MU gi non teaching staff singi oina promotion gi dama DPC gi process paikhat krai salibase English singani ga kungani thoigi haukiba me kunthra da MU gi deputy registrar administration na notice thok tuna MIT yauna Manipur University gi employee kaya gi university complex ta leiba MIMS conference hall training program pangtoki basu laikre asumna training program kya MIT amasum MU gi employee singi tawragasu promotion ka bagi matangdadi MU gi employee sing khaktagi pangthok tuna ngasi phawda lakli MIT gi employee singi di promotion gi thaba ama phaw MU gi mari lena pa authority na paikhat pitri atopa phaw mana dukan amana lomi dalana thila khida pirubagi damak commission da lakna ba khankhre District Consumers Dispute Redressal Commission Imphal West na complainant oiriba leiprakpam Ranjit Sai yang kai mari apokpa ibotombi moidang pok khunau da leiba sina proprietor high speed singa stockists in plants production chemicals agri implements horticulture to and seeds Pauna Bazar Imphal Housina Kaisampat Laimazam Laikai Masin the Labor Mia Sida Numit Omni Mamang notice Saptauduna Aiba Sirol Pihanduna Karigidama Sasina Laukida Yon Chilibano Habiki Kamisanda Karakadavani Haina direction Amapira Complainant Oriba Lomis Oriba Lay Prakum runs in a hockey Zulai Tareta High speed singer stockists in plant production chemicals agri implements horticultures tools and Sits Pauna Bazar Impala Laktuna Maki, Lokom the Tower Tin Sing Hat Nabikidak, Ball Extra, Koba, Tilak Hidak Yon, Low Nabigi, Dukana Sida Hang Mamatamda, Dukana Dugi Muishina, Ball Premium Koba, Tilak Hidak Asi, Mahakna Palm Liba, Ball Extra, Tilak Hidak Asi, Composition Mana Banana Piraki, Tung the complainant Asina, Ball Premium High Riba Tilak Hidak Asi, Maki, Tintari, Balabu Duda. Saiba matamda kanaba mata phangdabadagi man ori pokta leiba lau hidak yonba dukan amada amuk inquiry tawbada hairiba high speed singa stockists in plant production chemicals agri implements horticulture tools amadi sits Pauna Bazar sina mangonda sasinaba tilak hidak yonsin kre haiba khangma ngamaga loinana matter si district consumers dispute redressal commission Imphal West ta complaint oina thagatuna hairiba tilak hidak Yonba dukan adugi mathakta lupa lakh ani maki matamda manghanba amadi wakhal wahanwigi competition amadi lupa lising yankhaina legal expense oina hairiba high speed singa stockists in plants production chemicals agri implements horticulture tools and seeds Pauna Bazar Imphal pigadabani haina complaint torakpadagi commission asina complaint asibu cognizance pibaga loinana under section 35 of Consumers Protection Act 2019 gi makhara complaint case number 31 of 2022 oina register tauki hairen su paus na phongdorakli loisila poina to papang tanga myam na thamjage Bengaluru da engineer ama national flag singkhana ba hona bada steer da nanthabadagi sire Prime Minister Narendra Modi gi Har Ghar Tilanga campaign ni sarom oina Bengaluru da leiba engineers Viswes Kumar Kaba mana maki nupi amadi masa nupi galoinana second floor da kakhalaga masu ohungi phiral yungna bhona bada steer da khanghaudana nanthaduna tasin badagi sire haina official report amana phongdokli hauji masa isai kuntragom loi suraba software engineer si national flag yungkhana ba hona bada Bengaluru da leiba maki second floor da nanthaduna tasin khibadagi sikibani laikidra me isi Bengaluru gi HRBRs layout 5 block da leibani mark Dakhi Kannada district ki Suliyat Popani Prime Minister Narendra Modi ki Har Ghar Tilanga campaign gi masa ama oina
Biswes Kumar Masu Ogungi Piraladu, second floor the Yuna Bohana Soy the Natasinki Sikibani, Maki Yum Tangana Laminari Musin as Kudak Sensilaga, private hospital Port Kit Bumhak doctor and Mark Sirga Purak Panaki. Henry police na su thawdo si mari lain na case ma register taw kre loin na incidents adugi matang na thigali hans pali police na hai khibda Biswes Kumar say ani muki mamang na luhong laba matung Bangalore da hong duna sakhibani marasda atopa thokiba incidents amada dakhina kanada district ki Kaba da leba lanmi thabak tawbagi potharaba Gangadara Gauda Koba ama humdraga mga subi Independence Day gi thorom yawbada ikhang khawdran laikidre Police ki warol matung inadi Gangadara Gauda hariba miyesi Kadabada national flag singkatpegi thoram yawnaba lakhibani mag ibena du sibke suwahi mana nikha tambagi khongjang changsinkibaga mari lainana marueba wapum khara nganglaba matung national flag singkatkiba matamda lek tharakwadigi laikidabani hairi hausigo inadi myam paus matang solution jarage masumyam punna no update ngaminasi and thank you